ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯣꯛꯍꯜꯂꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯤꯅꯕ ꯂꯨꯄꯥ ꯀꯔꯣꯔ 200ꯒꯤ ꯄꯦꯀꯦꯖ ꯂꯥꯎꯊꯣꯛꯄꯤꯅꯕ MPCCꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 5ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯊꯣꯛꯄꯗꯒꯤ ꯄꯥꯛ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯁꯦꯟꯇꯔꯅ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔꯅꯤ ꯂꯥꯎꯊꯣꯛꯄꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯀꯔꯣꯔ 200ꯒꯤ ꯄꯦꯀꯦꯖ ꯑꯃ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯀꯦꯟꯗ꯭ꯔꯗ ꯂꯦꯟ ꯑꯃꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯣꯛꯍꯜꯂꯕ ꯌꯨꯝ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯇꯨꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯑꯃꯁꯨꯡ ꯂꯦꯟ ꯑꯃꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯣꯛꯍꯜꯂꯤꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 3ꯇꯒꯤ ꯂꯨꯄꯥ ꯀꯔꯣꯔ 3.90 ꯔꯤꯂꯤꯐꯀꯤꯗꯃꯛ ꯂꯧꯊꯣꯛꯈꯤ꯫ CMꯅ ꯌꯨꯝ ꯀꯩ ꯁꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯁꯤ ꯌꯨꯝ 15,915ꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯁꯣꯛꯂꯤꯕꯅꯤ꯫ ꯂꯨꯄꯥ ꯀꯔꯣꯔ 3.90 ꯑꯁꯤꯅ ꯌꯦꯟꯅꯕꯗ ꯂꯨꯄꯥ 1,000 ꯐꯥꯎꯕ ꯊꯨꯡꯅꯗꯦ꯫ ꯃꯁꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗꯤ ꯂꯣꯛꯇꯥꯛꯇ ꯊꯨꯝ ꯊꯥꯗꯕꯒꯨꯝꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯒꯤ ꯂꯨꯄꯥ ꯂꯥꯈ 50,000 ꯊꯥꯗꯗꯨꯅ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯇꯧꯏ ꯍꯥꯏꯕ ꯇꯥꯏ꯫ ꯃꯗꯨꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯚꯥꯞ ꯇꯥꯗꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯅꯤ ꯍꯥꯏꯅ ꯈꯟꯕꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯅꯕ ꯁꯤꯟꯗꯕ ꯀꯔꯤꯒꯤꯅꯣ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯁꯦꯟꯇꯔ ꯃꯔꯤ ꯐꯠꯇꯕꯒꯤꯔꯥ, ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯕꯅꯤ ꯈꯪꯗꯦ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯅꯕ ꯁꯦꯟꯇꯔꯅ ꯇꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯂꯦꯟ ꯑꯃꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯣꯛꯍꯜꯂꯤꯕ ꯑꯁꯤ ꯌꯨꯝ ꯈꯛꯇ ꯅꯠꯇꯦ, ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯁꯥ ꯉꯥ ꯂꯣꯏꯕꯒꯤꯁꯨ ꯀꯌꯥ ꯃꯥꯡ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯗꯅ ꯁꯦꯜ ꯀꯌꯥ ꯄꯤꯒꯗꯧꯔꯤ, ꯂꯣꯏꯅꯅ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯗꯤ ꯋꯦꯁ ꯕꯦꯡꯒꯜꯅꯆꯤꯡꯕ ꯀꯌꯥꯗꯁꯨ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯛꯄꯗ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯦꯟꯇꯔꯗ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯍꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯦꯡ ꯄꯤꯕꯤꯕ ꯉꯝꯈꯤ꯫ ꯑꯊꯨꯕꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯐꯪꯍꯜꯂꯨ ꯑꯃꯁꯨꯡ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯖꯤꯡꯒ ꯂꯩꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯂꯩꯕ ꯐꯪꯗꯕ ꯀꯌꯥꯅꯤ꯫ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯊꯨꯕꯗ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔꯅꯤ ꯂꯥꯎꯊꯣꯛꯍꯟꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯂꯨꯄꯥ ꯀꯔꯣꯔ 200 ꯔꯣꯝꯒꯤ ꯄꯦꯀꯦꯖ ꯑꯃ ꯂꯥꯎꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫